Duwa Amasung Chaklen Amaga Loinana Ngasisu 𝗦𝘂𝘀𝗵𝗶𝗍𝗍 Sanggaida Iftar Party 𝗦𝘂𝘂𝗵𝗶𝗍𝗍 Maitai Pangal Singyoina Khwaidagi Senglaba Tha Oiriba Ramadan Miyamna Chakhen Tha Haina Khangnariba Tha Asiga Mari Loinana Ngasisu Tensit Rota Leiba MLA 𝗦𝘂𝘀𝗵𝗶𝗍𝗍 Yaimagi Sanglenda Chaklen Amaga Loinana 𝗦𝘂𝘀𝗵𝗶𝗍𝗍 Maitai Pangal Praja Singa Iftar Party 𝗦𝘂𝘂𝘂𝗵𝗶 Hairiba Thoram Asida Manipurda Ing Tappa Santi Leiba Nungsi Chanaba Lamdam Ama Oinabagidamak Mapuda Thonijaki Loinana Thoram Asiga Mari Loinana MLA 𝗦𝘂𝘀𝗵𝗶𝗍𝗍 Dharmagi Oiba Soiba Yadaba Aruba Chana Loncha Sing Khangdok Minaduna Nungsi Chanana Leiminanaba Miyamda Appeal Tokhi Karigumba Khangdaba Miyamabu Khangde Haina Aranba Amada Jingshinduna Chanhalloidabani Madugi Mohutta Khangdaba Adubu Takpi Tambiduna Soidanaba Zinkhatpi Gadabani Haibiga Loinana Dharma Amana Amagi Chana Kanglonda Khangdabadagi Henzin Nakivana Maram Oiraga Tolak Kadaba Todok Watok Singdagi Ngaktok Naba Aikoina Section Chatpa Matok Tai Haina Supongdoki Kana Uma Pusaliva Mikaduna Madul Miskaita with the Ine. As I wanted to Tohon Bigano, according to Siuma Put the Nijariba, shorter Nijarise, Maduma Aran Malambida, Swen Bida Bashikatana Nijaris, Alna Hojipoti, Aina Nasibota, Sahitra Padore, Aina election fight or Ise, Sahitra Mari complete ore 2012 to Guinea, and Nasibota Sumaina Yamluna Tinaja, Alamalaki, the Camji Aureko Punamoxe, Yaorogosu, no Motamoina on the Aran Malambida. Chingthabiram de haitare aduna khoi leiba mayamna su yaran malami de chingthagano dharma gi oy pora ise compromise to aba point nate aduna yari gaidi na khoina afaba lambi dai su noina pubiyo akhoina su noi bu maithei gi leiba amagi leiba dharma ji maram da no khoi de su akhoina lana ga su puroi yadaba potudi akhoina kaidongoi da madai da misguide to ba haidi lana pubiro dabani lana tambiro dabani takpiro dabani adu khatane na ado yam nongai jare ado si hek loraga Akoi Paksimuk on Tosi, Aduga Biryani Musa and Nava.